ngasi numida waram phongkhiba tungan Manipuri siphongsing amasung thokhiba thawdo wathoksingi maruoibi I pausing mayamda thamjagi ahanbada oza amadi awatpasing menkhat piu haina Manipur College ki maheiloi sing lambi mayai famjinduna khongjang sangsingkhre Manipur College ki awat oza haptabaki mayokta yaningdaba phongdoktuna college asigi student union amadi college asigi masing yamlaba maheiloi kayana ngasi mayai lambi gi pisum thonggi lambi mayai famjinduna lambi thingmi khongjang sangsingkhre hari College ki maheiloi sing aduna lambi thatpa aduda mari lainaba authority ki thawong yaningde maheiloi sing ki punsi kallu haiba placard pai tuna khulau kya lauki khongjang adura saruk yakhiba Manipur College Student Union gi Social and Culture gi Secretary L Mani thoibana phongdokhibda saliba metha sigi taraga tarukta pawgi mifam pangthoktuna college asida leiriba oza amadi infrastructure ki award pasing gi matangda mari lainaba singda khangan khiba leirabani adubu ngasi pawba college ki authority yauna education ga mari lainaba singna wapam amata phongdoktana leibadigi ngasi gi khongjang asi sangsinmani khongjang asi ga mari lainana college asi gi anauba session gi form thaba sunga sidagi thingjingkhre maheiloi singna tawriba demand asi pidriba phawba khanba leitana akanba khongjang kya sangsingani haina magna phongdokhi panba yabadi Manipur College ta thengnarib oza gi award pasing class tawpham gi awaba mayam ama mayuknaduna khudongsa daba singasi mari lainaba department singda athuba matamda miyeng sangbi daba tarabadi amadi thabak to onthoktrabadi ngasidagi college asigi anauba academic section 2024-25 admission gi process college student union amadi maheiloi punamana thingzilagani haina college asigi student union na mamangna phongdokhiba laikhrabani loidana college ki anauba building ama sanaba department mari maki room oigadaba mafam sidokpa amadi matam sangna relief camp hangduna leirakpana college ki gari set asauba hall amadi tungan room khara kansinduna leirakhibana lakliba me kunga tareta gi haugadoriba taruk suba semester gi final exam asi maheiloi sing gi phampham phawba leiroi doribra hainasu phongdokhiba leikrabani atopa pawmana leimakong army hospital da lakpa mitai amadigi kuki masa anina namduna gari munnana ba honabada sik regiment kalhawre ngasi ayuk pung 8 kulom taba matamda leimakong military hospital da thabak tawba contractor amagi pochai gari amada thinba lakpar kuki militant anina gari munduna puna ba honabada maphamatu leiramba sik regiment gi kangbuna gari adu mulhawre hari hairiba thawdo si leimakong ex service colony checkpoint maya da thokibani pochai pudur lakpa gari asina checkpoint aduda khamnaga entry tawna ba honaringai matamda kuki militant ani sangsilaktuna driver adudagi gari sumullaba matungna gari adu thawduna sakhinaba honakhi matamdura gari driver aduna koilaw lawrakpadagi manakta leiba sik regiment gi kangbu tabadagi thawge tawba scorpio truck adu tanaduna faraga mulhobani hayi pochai puduna lakliba scorpio truck asigi registration number MN0534056 ni gari esi kanto saval dagi leimakong military hospital da contract work tawwa thikadar nongthombam brajamani Elias inaw sa yangkhay matu apokpa lekhidraba nongthombam babugini magna maki driver e risikanta singara gari etu thabak mari leinaba pochai sing haplaka leimakong military hospital satnaba thakhibada thawdo si thokibani thawdo si gi pautaw dagi leimakong army gi commandant singba tholaktuna yengsinki gari etu da purakpa pochai sing adu thabak maphamda pusinanki haidenisu pausida pali atopa pawmar Imphal mayol gi dukan sing thonglon begi khongjang sangsingkhre Manipur gi konung oiriba Imphal sar mayol da leiriba dukan sing haibadi pauna kaithel amadi thangal kaithel BT road Dharmasala na singmada leiriba dukan sing dagi sakhangdaba khulai paibi singna ngayak leitana kian khangan begi thabak sathaduna pamdaba thawdok kya tholakpa loinana senkhai thungkhai gi thabak kya satharakpadagi bazar shop owner community gi miyoi sing ngarang hi nongyai digi horaga ngasi me kun gi nongai fawba pung kun ga mari bazar ban tawbani haina lakthokkhibadagi Imphal mayol gi dukan sing thong thingbagi khongjang sangsingkhre bazar shop owner community gi miyoi sing na khuyek piduna thadorakpagi matung inati ngarang hi nongyai digi horaga pung kun ga mari bazar banasi maru oina bazar area da leidiba asauba amadi apikpa dukan phamjariba miyoi singna tungan awaba khudongsa da kya mayoknariba si yenglaga sathabani haidi dukan thong lonbegi wareba si maru oina handak numit khrani asida nan manipuri singi mathakta numidang gi matamda
motorcycle tongduna lakpa miyoi singna phuba saibigi thabak chatharakpaga loinana sakhangdaba kyana pubu thangma ngamloidaba selgi demand sing torakpabu pendaba masum yaningdaba phongdokpa oina bazargi dukan sing asi thonglonbani hari amaromdana Kazakhstan erang thokpadagi Manipurdagi medical tamba maheiloi sing India da thokpa pamnare haukiba numit kharanidagi hauna Kazakhstan lamdam aduna leiriba migrants sing gi mathakta hingsa gi thokdok kya satharakpadagi hauji Kazakhstan medical tamduna leiriba Manipur gi maheiloi maudraga mangarom leitana leiba ngamdre athuba matamda makhoibu tekta kaidana India da puthokpina ba haijarakli iramasiga mari leindana Sonia Nepram kaubi amana X thagalakpa post amagi matung inadi hingsa gi thawdo se hujik sauthorakli Kazakhstan Manipur gi medical tamliba maheiloi maudraga manga yauna India gi apunba maheiloi lising amaga sangarum leidi maduna tuan tuan medical college singda mahai tamliba India Bangladesh amadi Pakistan ki maheiloi sing si erang asina maram oiduna atuki matik safadre haidi maki post asina makha taribadi hauji oiriba Kazakhstan ki erang asina maram oiduna hauji mapamadura mahai tamduna leiriba India masa sing athuba matamda India ra puthok pinaba external affairs ki union minister Joy Kisan gi mapamda haijakre haidi external affairs ki maikeidagi hauji Kazakhstan thokliba erang asiga mari leindana mapamadura mai tamduna leiriba India gi maheiloi singna makhoi na leiriba hostel amadi yum singdagi yariba makai mapal thoktuna section na leinaba khangalakre loinana athuba matamda Kazakhstan lainga ki mari leinaba authority gi wari sanaduna hek yariba makai India gi maheiloi sing India ra puthokna ba thajaba pirakre hadi pauksin hai Kazakhstan thokliba erang asi haukiba June 12 da leba adu medical tamduna leiba maheiloi kharaga mafam adugi miyoi singa khatna sainibagi thawdo ama tholakpadagi makhatan erang asi sakthorakibani masidana tana Kazakhstan atopa lebak singdagi changsilakpa migrant singi masing yamlakpadagi makhoi bu tanthokhinaba erang asi horakpadagi mathang sakthorakibani haidenasu pausida supali amaromdana sudana nungainingbu wakhalon thadok ahal lamana thambiramba lam yolaga sabagi thabak khudakta leplasi saisandra maitai haiba phurubasi malemda masak takpar asetpa phirep lauminaduna ipanat ipunat malemda masak taklasi mitai khoi wakalsar sagatlasi ipa ipuna thamlamba tanglaba nat amadi lan amadi mising hengatuna pakhok sakthoklasi maitai khoi gi suduna nungainingba wakalon thadoklasi ahal lamana thambiramba lam yolaga sabagi thabak kudakta leplasi haina UCA gi president Jaisandra Konthaujamna phungtokre wafamase United Committee Manipur UCM Imphal Manipur Puthiba Welfare and Cultural Society Agartala Tripura amadi Berimora Manipur Youth Association Mamutia Tripura West na sinduna Berimora Community Hall Berimora Mamutia Tripura West Satharakpa Northeast Cultural Exchange Program 2024 and Helum Mela Lucian Begi Thorom the Mana Fungokibani. Mana Makatana Hai, Sin Cookie na Fanayam na Puari Semdoglabus, Manipur Gasingba, Masagi Saktam di Kaipingamrot, Madam the India Adigi Manipur and Ning Tambahali, Manipur Hadi Baleva Singa Sipaw Namduna Iningtau Buddha Sandra Maharaspu, Silong the Kauduna. Marstau Kibani Habiki Watuk Ama, India Amas Manipur Gimarak Lady Beni. India government of Manipur kind of a Tapaktora Badi, Manipur Primerzer Gitak Lazeragi Hyperwapum Ikuina Tampam to Yaki. Mount High, India Hadibale was State Miana Pushilaga Punshilaga Sim Kibelepang, India the Puntringaida, State to Karamba Takta Lerambaki Habis Indiana Kangadavani. Indiana Namduna Manipurus, India Gisaru Amo and Krava, Karigi Ngak Latana, Manipurus to Guina Honaribano. British na Malahan Hunduklam Laba divide and rule policy to Manipur, Indiana Tauriva Karigino, Manipulenga Hirapawa Kudima, Indiana Ikaikumna Pumpri, Kariguma Manipulenga Hirapawa, India government Tabita Batarabadi, India government ki mayok Sinabangambigi Taunado, Ekogi, politicians sing the Legatabani. Nasi Manipura Tuklibala Nasi drug poppy plantation amadi Manipurgi Umangkok Tokuna, drug lalonba, Memargi, Sin Koki, Yokat Payaro Havigi Lani. Masida atopa wapam India gi Home Minister na haibi yaro Manipur thokliba erang asi kangluki erang ati sin koki militant singna poppy plantation toraga sel talaga lanhauba saraga leibi yaro haina Manipur lenga na sa yungna leptuna lekhibedagi koki militant singna Manipur lengakta taina bangamdaduna torbung da leiba mitai misam na kuthaba madi yummai thaba horakpani amadi mitai singi lauri yumpham munba horakpani
ꯃꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯥꯎꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯥꯡꯖꯕ ꯑꯣꯏꯔꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯄꯥꯝꯕ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤ ꯅꯝꯊꯗꯤ ꯌꯣꯡꯅ ꯇꯟ ꯌꯦꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛ ꯃꯁꯛ ꯈꯪꯖꯤꯟꯕ ꯌꯥꯔꯕꯅꯤ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯆꯦꯟꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯔꯒꯦ ꯍꯥꯏꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯝꯕ ꯂꯨꯞꯁꯤꯡꯗ ꯃꯤꯌꯥꯝꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯈꯤ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨꯝꯗ ꯉꯥꯎꯕꯒꯤ ꯃꯍꯨꯠꯇ ꯏꯟꯗꯤꯌꯥꯒ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯊꯥꯛꯇ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯕꯒꯤ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯗ ꯌꯧꯔꯦ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯅ ꯉꯛ ꯊꯥꯡꯒꯠꯇꯨꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯣꯠꯅꯕ ꯀꯟꯕ ꯐꯨꯔꯨꯞ ꯑꯣꯏꯕ ꯇꯥꯏ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯇꯣꯛꯂꯁꯤ ꯂꯧꯕꯨꯛꯇꯒꯤ ꯍꯧꯔꯒ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯊꯥꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯪꯅꯕ ꯍꯣꯠꯅꯔꯁꯤ ꯑꯇꯣꯞꯄ ꯃꯤꯔꯝꯒꯤ ꯂꯩꯕꯥꯛꯇꯒꯤ ꯃꯔꯨꯚꯨꯃꯤ ꯂꯝꯗ ꯐꯥꯎꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯃꯈꯣꯏꯅ ꯉꯝꯂꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯕꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯈꯣꯡꯗꯥꯁꯤꯟꯕ ꯍꯧꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯅꯣꯔꯠ ꯏꯁ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯟ ꯍꯦꯟꯂꯨꯝ ꯃꯦꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯃꯣꯔꯦ ꯑꯣꯁꯤ ꯏꯟꯆꯥꯔꯖꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ MD ꯁꯂꯥꯎꯗꯤꯟꯅ ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯃꯣꯔꯦꯒꯤ KLP ꯀꯤ ꯂꯣꯀꯦꯁꯟ ꯄꯣꯏꯟꯠꯇ ꯂꯩꯔꯤꯕ ꯃꯣꯔꯦꯒꯤ ꯏꯟꯃꯦꯠꯁꯤꯡ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯗ ꯅꯠꯇꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯤꯕ ꯂꯥꯛꯄꯒꯤꯗꯃꯛ ꯃꯣꯔꯦꯒꯤ ꯏꯟꯃꯦꯠꯁꯤꯡꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯃꯣꯔꯦꯒꯤ KLP ꯀꯤ ꯂꯣꯀꯦꯁꯟ ꯄꯣꯏꯟꯠ ꯀꯦꯝꯗ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯃꯦ 3ꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯣꯔꯦꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯃꯣꯔꯦ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯃꯣꯔꯦꯒꯤ ꯏꯟꯃꯦꯠ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯃꯣꯔꯦꯒꯤ KLP ꯀꯤ ꯂꯣꯀꯦꯁꯟ ꯄꯣꯏꯟꯠ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯣꯔꯦꯒꯤ ꯏꯟꯃꯦꯠꯁꯤꯡꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯄꯤꯕꯤꯔꯛꯄ ꯑꯃꯁꯨꯡ ꯃꯊꯪ ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯔꯒꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯣꯔꯦꯒꯤ ꯏꯟꯃꯦꯠꯁꯤꯡꯅ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC MD ꯁꯂꯥꯎꯗꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯕꯨ ꯊꯥꯒꯠꯂꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯀꯨꯔꯤꯇꯤꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ ꯒꯥꯔꯤ ꯀꯌꯥ ꯆꯪꯂꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ IT ꯔꯣꯗꯇꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌా ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟ ꯑꯃ ꯌꯥꯎꯅ 9mm ꯀꯥꯔꯕꯥꯏꯟ ꯃꯦꯁꯤꯟ ꯒꯟ ꯑꯃ ꯃꯦꯒꯖꯤꯟ ꯑꯃꯒ ꯀꯣꯟꯅꯅ 9mm ꯄꯤꯁꯇꯣꯜ ꯑꯃ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ .22ꯒꯤ ꯄꯤꯁꯇꯣꯜ ꯑꯃ ꯂꯣꯏꯅꯅ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 8 ꯐꯒꯠꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯈꯤ ꯆꯩꯔꯥꯎꯁꯤꯗ ꯉꯔꯥꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗꯒꯤ ꯄꯣꯠꯆꯩ ꯄꯨꯔꯛꯄ ꯒꯥꯔꯤ 103 ꯑꯃꯗꯤ 249 ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯇꯝꯅ ꯌꯧꯔꯛꯈ꯭रे ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 110ꯗ ꯆꯦꯛ ꯄꯣꯏꯟꯠꯁꯤꯡ ꯍꯥꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ 62ꯒꯤ ꯃꯊꯛꯇ ꯋꯥꯍꯪ ꯄꯥꯎ ꯆꯠꯊꯈꯤ ꯑꯗꯨꯃꯛꯄꯨ ꯊꯣꯏꯅ ꯃꯤꯐꯥ ꯃꯤꯄꯨꯟꯒꯤ ꯄꯥꯎꯗꯤ ꯂꯩꯈꯤꯗꯦ ꯍꯥꯏꯗꯦꯅ ꯄꯥꯎꯁꯤꯗ ꯄꯜꯂꯛꯂꯤ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯈꯔꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯦꯞꯈꯤꯒꯅꯤ ꯃꯩꯇꯩ ꯆꯩꯉꯥꯛꯅ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯔꯣꯝ ꯑꯁꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯣꯛꯍꯜꯂꯕ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯈꯨꯜꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗꯁꯨ ꯄꯥꯡꯕ ꯌꯥꯕꯁꯤꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯆꯩꯉꯥꯛ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯈꯝ ꯊꯦꯡꯅ ꯁꯣꯛꯆꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯪꯊꯦꯡꯅ ꯋꯥꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩ ꯆꯩꯉꯥꯛꯀꯤ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯑꯃꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯦꯞꯂꯒꯅꯤ ꯍꯥꯏꯔꯤ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯊꯧꯄꯨꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯍꯜꯂꯒꯅꯤ ꯑꯅꯧꯕ ꯊꯧꯄꯨꯕꯁꯤꯡ ꯈꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯨꯞꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯥꯏꯕꯗꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯦꯞꯆꯈꯤꯒꯅꯤ ꯑꯅꯧꯕ ꯊꯧꯄꯨꯕ ꯈꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯃꯩꯇꯩ ꯆꯩꯉꯥꯛꯀꯤ ꯃꯤꯡꯗ ꯃꯤꯌꯥꯝꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯂꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯐꯐꯠꯇ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃꯤꯖꯣꯔꯥꯝꯗ ꯂꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ 3 ꯄꯣꯛꯈ꯭रे ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠꯀꯤ ꯁꯥꯌꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯔꯤꯕꯤ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯆꯤꯟ ꯃꯔꯥ ꯖꯥꯇꯤ ꯐꯨꯔꯨꯞꯀꯤ ꯅꯨꯄꯤ ꯑꯃꯅ ꯍꯧꯈꯤꯕ ꯃꯦ 18ꯇ ꯅꯨꯡꯂꯥꯏ ꯁꯤꯇꯤꯗ ꯂꯩꯕ ꯂꯩꯔꯝ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔ LCMCꯗ ꯑꯉꯥꯡ 3 ꯃꯥꯏ ꯄꯥꯛꯅ ꯄꯣꯛꯄ ꯉꯝꯈ꯭रे ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯃꯇꯨꯄꯤ ꯇꯥꯎꯟꯁꯤꯞ ꯁꯕꯣ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥ ꯅꯨꯄꯤ ꯄꯤ ꯅꯩꯐꯥ ꯆꯍꯤ 19 ꯁꯨꯔꯕꯤ ꯑꯁꯤꯅ ꯑꯉꯥꯡ 3 ꯃꯤꯔꯣꯟꯕ ꯑꯁꯤ LCMCꯒꯤ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯗꯣꯛꯇꯔ ꯕꯥꯔꯤꯁꯤꯟ ꯇꯥꯏ ꯑꯃꯗꯤ ꯗꯣꯛꯇꯔ
zonung songa makoi anina operation toraga pokibani angang ohumak nupi ngaktani angang ohumuk hauzik masamu fana aswe angam yauduna lady hari makasa tarak poina to papawmuna Manipuri lon bo Assam lengan associate official language oina gazette notification thokyo Manipuri lon bo Assam lenga ka associate official language oina gazette notification athubu da thokpina ba Dr. Sandeep Kumar na takshin kri hari ngarang pangthuki ba basa sahit Dibas ka mari lainana Barak Valley gi imalon ningsingba kanglum na sinna kumza English nga magasama pan go humfuga mathoy gi Bengali lon gi andolonda Thawaina pontha oikraba mioi taraga mathoi bu ningsingduna Gandhi bakta leiba Sahid Bedida haikalekat tambagi thoram pangdokhi thoram madura Joint Action Committee Against Language and Cultural Aggressive JACALCA gi thaupuba Nirmala Kumar Das Ibungoton Singa Thingom Dr. Maimam Santi Kumar Sadada Kiu Ahamana Singma mioi singna ikai kumna botki thoram maduga mari lainana JACALCA gi General Secretary Dr. Maimam Santi Kumar na phongdokhibada Bengali lon gi damak thawaina pontha oikhiba makoi taraga mathoina mi masing yamdana linguistic minority community kaya gi damak mama lon gi hak phangnaba gi lambi takpirami makoi gi thawaina pontha pi khibadugi mahi oina CM khiba Assam Official Language Act adugi matengna ngasi Assam gi lenga na maitailon Manipuri bu associate official language oina masa khangbirakani asumna Manipuri lon bu mapung fawa Assam gi associate language oina gazette notification thokpinaba appeal tokhianasu pawsida makhatana palakli Loshilak poina tendak pe headline khara mayam na thamjage Manipur Police amari Central Force ki combined team amana ngarang Kangpokpi district ki IT road ta thibu humbi gi thabak satabada kuzuk lai kya fogat pagam khayari amaramdana Manipur College ki mairui sinanga simakhoi gi maram jaba demand sing taladuna isum thong maya gi lambi maya da phamjiduna khongjang sangsin khayari adu hausukuina di miyam paw sumatang sa sinjarage masumyam punana update ngaminase